ꯑꯍꯥꯟꯕꯃꯛꯇꯗ ꯁꯤꯡꯒꯜ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯉꯥꯅ ꯅꯣꯛꯄ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯕꯣꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯁꯥꯗꯥꯟꯕ ꯆꯠꯄꯗ ꯁꯥ ꯑꯃꯠꯇ ꯐꯥꯕ ꯐꯪꯂꯛꯇ꯭ꯔꯗꯨꯅ ꯉꯥ ꯈꯔ ꯐꯥꯗꯨꯅ ꯄꯨꯔꯛꯄꯣꯏꯔꯦ꯫ ꯉꯥꯁꯤꯡꯗꯨ ꯄꯨꯔꯗꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯒ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯃꯍꯥꯔꯥꯅꯤꯁꯤꯡ ꯀꯧꯍꯜꯂꯨꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯨꯅ "ꯃꯥꯏ ꯌꯦꯡꯖꯔꯣꯏ, ꯉꯥ ꯂꯥꯕ ꯌꯥꯎꯔꯝꯒꯅꯤ" ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡꯗꯨꯗ ꯄꯥꯎꯈꯨꯝꯂꯛꯄꯣꯏꯔꯦ꯫ ꯃꯅꯥꯏꯁꯤꯡꯅ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯊꯧꯗ ꯇꯝꯕꯗ ꯉꯥꯁꯤꯡꯗꯨꯅ ꯇꯥꯈꯤꯗꯨꯅ ꯆꯣꯡꯂꯒ ꯈꯤꯛ ꯈꯤꯛ ꯂꯥꯎꯅ ꯅꯣꯛꯂꯛꯏ꯫ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧꯗꯨ ꯄꯥꯈꯠꯂꯦ꯫ ꯀꯣꯅꯨꯡꯒꯤ ꯄꯟꯗꯤꯠꯁꯤꯡ ꯀꯧꯈꯠꯇꯨꯅ ꯉꯥꯅ ꯅꯣꯛꯄꯒꯤ ꯃꯔꯝ ꯍꯪꯂꯛꯄꯗ ꯄꯟꯗꯤꯠ ꯑꯃꯠꯇꯅꯁꯨ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ "ꯃꯁꯤ ꯈꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯄꯟꯗꯤꯠ ꯑꯆꯧꯕ ꯅꯪ ꯑꯉꯥꯡ ꯑꯣꯟꯒꯅꯤ" ꯍꯥꯏꯔꯛꯄꯗꯒꯤ ꯄꯟꯗꯤꯠꯅ ꯊꯥ 2ꯗꯪꯒꯤ ꯃꯇꯝ ꯄꯤꯕꯤꯌꯨ ꯍꯥꯏꯖꯕꯗ ꯅꯤꯡꯊꯧꯅ ꯌꯥꯕꯤꯔꯦ꯫ ꯄꯟꯗꯤꯠ ꯑꯆꯧꯕꯗꯨ ꯅꯤꯡꯊꯧꯒꯤ ꯑꯔꯨꯝꯕ ꯌꯥꯊꯪ ꯄꯨꯔꯗꯨꯅ ꯃꯃꯥꯏ ꯃꯛꯁꯤꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯆꯥꯒ ꯇꯥꯟꯅꯕꯗꯒꯤ ꯃꯆꯥꯅ ꯆꯩꯁꯨ ꯌꯦꯝꯄꯥꯛ ꯈꯨꯔꯨꯝ ꯄꯨꯔꯗꯨꯅ ꯄꯥꯎꯈꯣꯡ ꯐꯣꯡꯅꯕ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯝ ꯀꯣꯏꯕ ꯊꯣꯔꯛꯂꯦ꯫ ꯂꯝꯕꯤꯗ ꯑꯍꯜ ꯑꯃ ꯊꯦꯡꯅꯗꯨꯅ ꯈꯣꯡꯕꯨ ꯑꯣꯏꯗꯨꯅ ꯆꯠꯃꯤꯟꯅꯔꯦ꯫ ꯑꯍꯟꯗꯨꯅ ꯅꯍꯥꯁꯤꯒꯤ ꯁꯥꯖꯠ ꯎꯕꯗ ꯉꯛꯂꯗꯨꯅ "ꯏꯕꯨꯡꯉꯣ, ꯅꯪꯅ ꯎꯈꯥꯗ ꯆꯠꯄꯗ ꯌꯦꯝꯄꯥꯛ ꯇꯨꯞꯂꯤꯕ, ꯏꯁꯤꯡ ꯂꯝꯕꯤꯗ ꯆꯠꯄꯗ ꯈꯨꯔꯨꯝ ꯇꯣꯡꯂꯤꯕ, ꯑꯗꯨꯒ ꯑꯍꯤꯡ ꯆꯠꯄꯗꯅ ꯆꯩ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯅ ꯍꯪꯕꯗ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯗꯒꯤ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕꯒꯤ ꯊꯧꯔꯥꯡꯅꯤ ꯇꯥꯕꯗ ꯑꯍꯜ ꯑꯗꯨꯅ ꯄꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯁꯥꯖꯠ ꯑꯁꯤ ꯎꯕꯗ ꯑꯩꯍꯥꯛ ꯄꯦꯜꯂꯤ꯫ ꯅꯪꯗꯤ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ꯫ ꯅꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯇꯪ ꯂꯩꯖꯕꯁꯤ ꯊꯥꯖꯔꯒꯦ." ꯅꯍꯥ ꯑꯗꯨꯅ ꯏꯁꯝ ꯁꯝꯅ ꯈꯨꯝꯃꯤ, "ꯐꯅꯤ, ꯂꯧꯖꯒꯦ." ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡꯗ ꯅꯍꯥ ꯑꯗꯨꯅ ꯍꯥꯏꯖꯗꯨꯅ ꯃꯅꯦꯝꯕꯣꯛꯀꯤ ꯐꯃꯥꯡꯗ ꯍꯤꯞꯄꯗ ꯃꯅꯦꯝꯕꯣꯛꯅ ꯌꯥꯍꯧꯔꯛꯄꯗ ꯃꯌꯥꯅꯨꯄꯥꯗꯨ ꯀꯥꯗꯨꯅ ꯍꯦꯛ ꯍꯧꯒꯠꯂꯨꯔꯕꯣꯏꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯍꯥ ꯑꯗꯨꯅ "ꯀꯌꯥꯗ ꯍꯧꯅ ꯈꯪꯗꯕ ꯅꯨꯄꯤꯅꯣꯅꯦꯁꯦ, ꯃꯥꯒꯤ ꯃꯆꯥꯅꯕꯨ ꯐꯔꯝꯕ ꯍꯧꯅꯗꯦ" ꯍꯥꯏꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯇꯥꯛꯂꯝꯗꯅ ꯏꯃꯨꯡꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯃꯨꯡꯗ ꯊꯤꯅꯔꯨꯕꯗ ꯂꯩꯇ꯭ꯔꯗꯨꯅ ꯑꯍꯟꯗꯣ ꯃꯊ꯭ꯋꯥꯏ ꯋꯥꯈ꯭ꯔꯕꯣꯏꯔꯦ꯫ ꯃꯆꯥꯅꯨꯄꯤꯗ "ꯏꯕꯦꯝꯃ, ꯅꯪꯗꯤ ꯑꯣꯟꯊꯣꯛꯄꯅꯤ, ꯃꯥꯡꯖꯔꯦꯗ. ꯏꯄꯥꯅ ꯅꯪꯒꯤ ꯐꯅꯕ ꯇꯧꯔꯨꯕ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯐꯠꯇꯅꯕꯗꯨꯝ ꯑꯣꯏꯔꯦ. ꯅꯨꯄꯥ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯦ. ꯈꯔ ꯉꯥꯎꯕ꯭ꯔꯥ ꯀꯔꯤꯅꯣ?" ꯍꯥꯏꯗꯨꯅ ꯃꯥꯒ ꯅꯍꯥꯟ ꯂꯥꯛꯃꯤꯟꯅꯕꯗ ꯁꯥꯟꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯄꯨꯝꯕ ꯃꯆꯥꯅꯨꯄꯤꯗ ꯇꯝꯂꯦ꯫ ꯃꯄꯥꯕꯨꯡꯒꯤ ꯑꯋꯥꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯀꯔꯤꯃꯇ ꯋꯥꯕꯤꯔꯨꯒꯅꯨ. ꯑꯩ ꯁꯣꯏꯗꯅ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯖꯔꯛꯀꯦ." ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯂꯧꯕꯨꯛ ꯁꯝꯗꯨꯅ ꯆꯦꯟꯈ꯭ꯔꯒ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯁꯟꯊꯤ ꯊꯤꯔꯨꯛ ꯑꯃꯗ ꯊꯝꯕꯥꯜ ꯑꯄꯣꯝꯕ ꯑꯃ ꯌꯨꯡꯁꯤꯟꯗꯨꯅ ꯊꯅꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯃꯌꯥꯏꯗ ꯁꯟꯊꯤꯗ ꯊꯝꯕꯥꯜ ꯑꯄꯣꯝꯕ ꯑꯃ ꯌꯨꯡꯁꯤꯜꯂꯝꯕ ꯎꯕꯗ "ꯍꯣ, ꯑꯩꯗꯤ ꯋꯥꯈꯜ ꯑꯣꯟꯅꯔꯨꯔꯦꯗꯅ. ꯅꯨꯄꯤꯃꯆꯥꯅ ꯑꯩꯗꯤ ꯊꯝꯕꯥꯜ ꯑꯄꯣꯝꯕꯒꯨꯝꯅ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯌꯥꯔꯤ ꯍꯥꯏꯔꯤꯗꯅ. ꯑꯗꯨꯗꯤ ꯑꯩ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯆꯨꯝꯗ꯭ꯔꯦ" ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯃꯤꯟꯅꯔꯒ ꯅꯨꯄꯥꯗꯨꯅ ꯃꯌꯨꯝꯒꯤ ꯋꯥꯔꯤ, ꯃꯥꯅ ꯂꯝ ꯀꯣꯏꯔꯛꯄꯒꯤ ꯃꯔꯝ, ꯉꯥꯅ ꯅꯣꯛꯄꯒꯤ ꯄꯥꯎꯈꯣꯡ ꯅꯨꯄꯤ ꯑꯗꯨꯗ ꯇꯝꯂꯦ꯫ ꯄꯥꯎꯈꯣꯡ ꯑꯗꯨꯗꯤ "ꯅꯅꯥꯏ ꯑꯩ ꯁꯣꯏꯗꯅ ꯐꯣꯡꯖꯒꯦ. ꯏꯀꯨꯕꯣꯛ ꯌꯥꯝꯅ ꯋꯥꯔꯝꯂꯒꯅꯤ, ꯌꯨꯝꯗ ꯂꯦꯡꯂꯁꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯔꯦ꯫ ꯃꯃꯧ ꯅꯨꯄꯤꯅ ꯄꯟꯗꯤꯠꯇ ꯉꯥꯅ ꯅꯣꯛꯄꯒꯤ ꯄꯥꯎꯈꯣꯡ ꯐꯣꯡꯖꯔꯦ꯫ ꯊꯥ 2 ꯁꯨꯔꯛꯂꯦ꯫ ꯄꯟꯗꯤꯠ ꯑꯆꯧꯕ ꯀꯣꯅꯨꯡ ꯀꯥꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯗ ꯍꯥꯏꯖꯗꯨꯅ ꯂꯩꯕꯥꯛ ꯆꯣꯟꯅ ꯇꯤꯟꯍꯜꯂꯦ꯫ ꯑꯗꯨꯒ ꯂꯝ ꯑꯃ ꯄꯥꯛꯄ, ꯂꯝ ꯑꯃ ꯁꯥꯡꯕ ꯀꯣꯝ ꯑꯃ ꯇꯧꯍꯜꯂꯦ꯫ ꯀꯣꯝ ꯇꯧꯕ ꯂꯣꯏꯔꯒ ꯃꯍꯥꯔꯥꯅꯤ 5ꯃꯛꯄꯨ ꯃꯊꯪ ꯃꯊꯪ ꯀꯣꯝ ꯑꯗꯨ ꯂꯥꯟꯅ ꯆꯣꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯦ꯫ ꯃꯍꯥꯔꯥꯅꯤ 4ꯃꯛ ꯀꯣꯝ ꯑꯗꯨ ꯆꯣꯡꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯥꯟꯊꯣꯛꯄ ꯉꯝꯗꯅ ꯀꯣꯝ ꯃꯅꯨꯡꯗ ꯇꯥꯔꯦ꯫ 5ꯁꯨꯕ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯨꯗꯤ ꯀꯣꯝ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯆꯣꯡꯂꯦ꯫
ꯄꯟꯗꯤꯠꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯏ꯫ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕ ꯇꯥꯕꯤꯌꯨ, ꯀꯣꯝ ꯑꯁꯤ ꯂꯥꯏꯅ ꯊꯥꯕ ꯀꯣꯝꯅꯤ꯫ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯕꯤ ꯅꯨꯄꯤꯒꯤ ꯒꯨꯟ ꯉꯥꯛꯅ ꯆꯠꯄꯁꯤꯡꯅ ꯀꯣꯝ ꯑꯁꯤ ꯂꯥꯟꯅ ꯈꯛ ꯆꯣꯡꯕ ꯉꯝꯂꯣꯏ, ꯅꯠꯇꯕ ꯁꯥꯖꯠ ꯆꯠꯄꯤ ꯅꯨꯄꯤꯁꯤꯡꯗꯤ ꯀꯣꯝ ꯑꯁꯤ ꯂꯥꯟꯅ ꯆꯣꯡꯕ ꯉꯝꯒꯅꯤ꯫ ꯑꯁꯤꯅꯤ ꯉꯥꯅ ꯅꯣꯛꯄꯒꯤ ꯄꯥꯎꯈꯣꯡ ꯍꯥꯏꯗꯨꯅ ꯄꯟꯗꯤꯠꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯥꯎꯈꯣꯡ ꯐꯣꯡꯈꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯁꯤ ꯅꯠꯇꯕ ꯁꯥꯖꯠ ꯆꯠꯂꯦ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯣ ꯂꯩꯕꯥꯛ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯕꯣꯏꯔꯦ꯫ ꯊꯤꯟꯗꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯃꯔꯨ ꯀꯣꯛꯊꯣꯛꯂꯦ, ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯁꯤꯟꯕꯤꯔꯦ ꯑꯗꯨꯒ ꯎꯃꯪꯗ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯤꯡꯕ ꯄꯟꯗꯤꯠ ꯑꯗꯨꯕꯨꯅ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤꯕꯣꯏꯔꯦ꯫ ꯃꯩꯕꯨ ꯐꯤꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯌꯥꯗꯕꯒꯨꯝ ꯅꯠꯇ ꯂꯝꯆꯠ ꯆꯠꯄꯗꯤ ꯇꯧꯁꯤꯟꯅꯗꯨꯅ ꯂꯣꯠꯁꯤꯟꯕ ꯈꯛ ꯌꯥꯔꯣꯏ꯫ ꯑꯗꯨꯅꯕꯨ ꯁꯦꯡꯕ ꯁꯥꯖꯤꯟꯅꯕꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯈ꯭ꯔꯤꯕꯅꯤ꯫